स्कूटी पीगदौरे Assam State Lengakna Higher Secondary Examination 2020 da First Division da pass torokpe nupi macha lising kunithoi da chaka ani panba scooty amamam pigani haina lauthokre Imphal manungda mi punbagi chang hengalakpadage thangal amadi pauna kaithel da leiba mioi kaya positive oire Imphal Mayol Asi COVID-19 gi Hotspot Oirakpa Yabagi Akiba Leire Haukiba August 15 dage Manipur Sarkar na anauba order ama thoktuna August 18 phauba lockdown sangdokhe Lockdown manungda miyam na sathok chasin tawbagi komthokpa khara thamkhibadage hauzik Manipur gi konung oiriba Imphal Sahar asida mi chinbagi changsu aduki matik hengalakle seirak asida thangal amadi pauna kaithelda pharmacy amadi dukan phamduna leiba miyoi kaya mathang positive oirakpadagi thangal kaithel amasung pauna kaithel ase COVID-19 gi hotspot oirakpa yabagi yamna chauna akiba leire Congress taki tokhiba ex MLA manga BJP da yaukre MLA taruk BJP gi national leader singna harau tayamna okre Chief Minister N. Biren Galoinana hauzik Delhi da leiriba Congress tagi resign tawkraba ex MLA taruki manungda manga ngasi nungtil pung mari makai taba matamda Delhi da leiba BJP gi national headquarter da BJP gi national leader singna harau tayamna okre loinana makhoi manga mag BJP da yaubagi ayaba pikraba ex MLA sing adude Oinam Lukhoi Okram Henry Paunam Brozen ngamthang haukip amade Ginswa Hauni Layong utaba positive oiraba sing yum da lainaba laingaki order miyambu sijakro haibaga chap manai Hemanta Manipur Pradesh Congress Committee MPCC gi Vice President M Hemanta na haikre layong utaba COVID-19 positive oiraba singbu yum da isolation tawduna laihanaba laingaki order thokliba se miyambu sijakro haibaga chap manai wafam singa si ayuk 10 tha da leiba mahaki yumda paumi singa unabada mahakna phongdokhibani Hemanta na makatavada thawong asi mathong huktaba minungsi uttaba order amani haibada haimanba thokloi paliba BJP sarkar asi COVID-19 thengnabada ninghanaba mami chauna tare anaba masingna nongmonomogi hengalakpa layeng binaba doctor watpagi mami chauna ure Chief Minister amadi Health Minister anigi marakta chauna mat khenare haiduna doctor amasung nurse lawbagi thabak namsinduna leire athubada doctor amasung nurse chamaga taruk lawduna thabak hapiyu natrabade anaba siraba matung doctor lawbaga chap manai lal loiraba matungda siphai thajinbagi wakhalon thadokpiyu haike Akaknaba Maongda vitamin C sanaba IMC gi secretary na khanghalle Indian Medical Association gi Secretary Narendra Saini na Akaknaba Maongda vitamin C sanaba haikre miyamna vitamin C sabada ka hena chaba tarbade maduna sakhawgi laina atai laina kaya thohalakpa yai maram aduna miyamna vitamin C sabada Akaknaba Maong amada chagadabani maduna haksangda kanaba oigani haujiki matamda vitamin C saba haibasida miyamna ka hena sasinaba kaya yawba thengnare masigi mahutta Akaknaba Maongda hairiba vitamin C asi sizinabana haksangda afabo oigani haike mapamda sakhiba Muslim nupi miyoi anina phurakpadagi laikan nakre Tha asigi tara mangagi nungthil pung manga rom tabada moijing leingmoijing da leibe Ruhini mapuroiba Basir Ahmad na mahaki kaibung mayai lekai da leiba mapam da satpada mayum maya da leiba dukan da asa athak leina bo hotnaringai da wahang pahong tawdana lekai adu da leiba MD Ithenba chahi kunganipan amade MD Achauba chahi kuntraganipan na nungdum sektumna thajelakpadagi Ruhini gi chinban amadi maida panduna yakhong tekpadagi gyan mangduna leimai da taduna leiringai da kudakta Ruhini gi mapuroiba Basir Ahmad amade apokpa nahamachaga loinana Jenims Pukhatuna laikan nakhe thogdok adu da senaba ani adu mafam adu dage nanthokuna chenkhe thogdok adu gi matangda Thawal Women Police ta wakat pachatpada COVID-19 ga mari leinana case logde haibi rakhi haina All Manipur Muslim Development Committee gi wangang loina thadorokpa cherol amada phongdorokle Cherol asina makha taraduna Ruhini hauji thakum surabi nupida khut thaba haibasi pangdabagi machatni thogdok asi matam pumnamakta committee na yamna hakchin lawe thogdok asi pung 9 gi manungda bab taminagadabani karigumba tungoinaba tarabade committee ga wakhal manaba lamdam asigi CSO singa punna thengnaminagani haike pauloijare